Leikhidraba Pla gi Captain Gulu gi Hakchang Heirok ta Leirol Chnkhre tha asigi kunhumdoi gi ayukta Myanmar ga tainaba Manipur gi Chandel district ki Laijang village border pillar number 72 gi manakta KNF B amasung PDF ki kangbu amaga khut thoknabada Leikhidraba Ziribam gi kadam taladagi Pla gi lanmi Captain Oinam Gulu Elias Babu gi aroiba mathau mangam ngasi Heirok part 1 umang laikol manak Heirok turel gi torbanda pangthokre Captain Gulu gi aroiba mathau mangam pangthok tringai gi mangoinana ayuktagi hauna tongan mafamsingdagi lakpa masing yamlaba miyamna Heirok part 1 gi community hall da ngarangdagi hauna thamlakliba Captain Gulu gi thawai yaudraba Hakchangda mitki piga loinana aroiba haikat leikat tamnakhi tungda athobasingna kathoi yawolna khumang chausili haina thaba banner thetlaga Captain Gulu gi Hakchang puduna Heirok ki akoibada miyamna ingna chikna khongchat amasu chatki Heirok ki thongal khudingmakta miyamna ising thanna yauba sanabul khinaraga Captain Gulu gi mafamda lei chaiduna ikai khumnaba utpaga loinana chatloko athauba haina piranga loinana aroiba bidai pinakhi madugi matung Wangjing Thobal Yairipok Pechi Ukhongsang Salungfam Kairembikhok fauraga Heirok ta amuk puraklaga Leirol Chnbagi thauram adu pangthokhi ayuk pung 10 tabadagi haukhiba Leirol Chnbagi thauram adu numidangda loishinkhi Captain Gulu na hinglingaida Heirok ki ichilenau singal loinana leiminaba pamjakhibagidamak Heirok ta mahaki aroiba mathau mangamasi pangthokpani Captain Gulu gi Hakchang Leirol Chnba aduda mahaki pokminnaba mache singsu saruk yakhi Manipur gi tongan ba mafam singdagi lakpa miyam mairapaibi ima sing party gi fingang lanmi sing khangna chanaba marup mapang sing amadi tongan ba lup singi luchingba kayasu saruk yakhi panba yabadi Myanmar da kuki militant singa khutthokna bada Leikhidraba Pripak Pro gi cadre ani amasung PLA gi cadre ama punna cadre ahum adu tha asigi kunmari da Indo Myanmar da ngamkhai ngakpa gi thabak tawriba manga suba Assam Rifles da sinarakpadagi kunmathoi suba Assam Rifles amasung Machi Police Station na numit adugi numidangda Palel Police Station da sinaramkhibani adubu Palel Police ki maikaidagi makoida sinarakhiba Leikhidraba cadre sing adugi mari makhong nakhai sengdabana lau haiba yadabadagi Machi Police Station na Leikhidraba sing adugi imung manungi miyoi singda sinaramkhibani loinana numidangda Leikhidraba singi Hakchang sing Kakching lamkhaida thamduna miyamna aroiba oina haikat leikat tamkhi madugi matung Leikhidraba Pripak Pro gi cadre ani aduna imung manungi miyoi sing yauna miyamna puraklaga ngarang aroiba mathau mangam pangthoktuna iroi sembagi thonga klairembi chingkhongda Leirol Chnkhibani aduga Captain Gulu gi Hakchang na miyamna Heirok ta puraklaga Heirok part 1 community hall da ngasi aroiba mathau mangam pangthoknaba thamkhibani ningsing bayai thodok aduda Leikhidraba Pripak Pro gi Lance Corporal Nongmaithem Bonisana Elias Nongdolgidi tha asigi kunmari da mahaki imung manungi miyoi singna mahaki Hakchang fanglaroi haina khanbadagi mahaki Hakchang gi mahut pangongna sillaga aroiba mathau mangam pangthokhrabani Ichanupi sing asina ngasi bababu kongdon teng thari base thamoi machet tana kairaba kaupara sutaro dabam arup palugi mafamda baba lakini haina khorana ngarakpadu ngasidi Heirok ki lamdam sida thawai haudu Hakchang polangna thengna basida thamoi kairaba macha singi saktam kadana yengmangam gani